अखोई पार्टनर ओइरिबा बीजेपी अदुना मसक खंबिद्रदी अदुदी काइना बताबने नुंसीनदबा अनि पुनबा ngamaidobagi phibam gumna lakadorine hojikse अखोइदा क्यामरोम बखैना प्रॉमिस तो कनागुम्बा पार्टी दे मगी कंट्रीब्यूशन लेवल लेते बा ए हजिक पंजर रोए दबो मियामना उबीबतुनी पब्लिक्स आर द बेस्ट चर्च but they are enjoying all the lion's share. Wafamasi Tom TVga akanana unaba amada fongdokhibani. Lamfenda leiba MLA asige quarter da unabada NVF Manipur State Unit ki president su oiriba MLA awangbo nimaina makhatana state asigi miyamgi yaifananaba amadi peace amadi development laknanaba NPF na BJP bu condition amata yaudana sawatkibani. BJP की हाई कमांड की लुचिंग सिंगनसु NPF ता थाजबा अमदी कमिटमेंट कया फीखी मदुदा थाजबा थमखी अदुबु ngasidi पुनमक नाथै खरे करिमता खनविदरे अवाब तारब मतमदा NPF न लौखिब थौदांग अदु खंगबिद्रबनिना काइनब ताबगी फियमदा लाकप ताबनी हाइकी promise to go and see BJP high command to BJP high command to he report to yes I do aduna tardi have to say P have opportunity MPF asi ihan hanna BJP na form to bugi phipam suplai leiram da matam asida ihan hanna khoisan na ko support do bigi ko haina khoina thorak pani but ngasi di mo khoy masak khangdre nabungmar is nang recall to notice the state nipan lairiba asida NDA ni aha ihan hana lapakanda modi lapakanda notice ki state nipan asida NDA ge partner oiba government kadai de leiramge even Manipur who cares about BJP kana so leiram dena but NPF have its own commitment and we have given a best service helping BJP coming to power in almost all the northeastern states. Thabakna takpa miyamgi punsi ingna singna lainanaba honabasina NPF ki ahanba miyeng oiduna lakli. Miyamgi thabak tawnabagi punna samina kivani. North East ki sesingda BJP sangaknanaba honabada NPF na kadai fawwa thawdang laukibagi haibasi ngasidi kawkhre. NPF na ngasi fawbada si tawdaba yadi haina demand tawkiba laite makoina ekoida promise tawduna lakpani pidaba yadi haibasu haikide daita chauna lawduna lairiba amana haikiba wafam sing tawba ngamloidaba oirabadi karigi promise tawribano haiki punsin kredi chamin ridi nang de chawa ekoidi tumina chafam khang laitana dum phamba haibidudi mi oiba ma oina nungai aduna khot punsin krabani punsin bagi saruk tu di lomina si aduna khona promise to ramba du su fulfill to NPP digi lotho ai khoi haidena moi bu lotho ai khoi su hai haide mo khoi na lotho ke haibra lotho ai habra du di that's up to them NPM na party atopabu lautho u haikibasu leite masidi makhoigi apambani coalition partner oiraga lawfam thokpa thodang lawdabana NPM na MP gi mirep thadokpani masi saunabagi sunnate BJP na yengliba miyeng asida makhata na punna saminagadra haibasi achowahang ama oirakle wafam asina tangai fadana leinariba mari asi review tawba tangai fade masigi matangda lagliba me taraga nifanda KOHIMA da party ke central committee gi mifam ma famduna yamna kumna khanagani loinana maduda tarakwa warep aduna makhatana NPM na BJP sarkar asida yaukhigadra natraga tokadra haibadu lepkani haiki NPF become the first casualty which after enjoying major power in the northeast akoi betray dorga tanthop sit sharing the adu PAP de hana blame pirga tanthop but still then Manipur da khoi na leiriba si chenpham leitabagi leibanate ko NPF khoi mari se khoi chatpham leitabagi namna mina nungsidrabusu leibanate BJP na nungsidrasu praja bu nungsibi khoi leijabagi wan
Sahi ani khara helaklaba N Birena Luchingba Sakar asida yauminariba NFF na makata na statmin nagadra natraga tokadra haibasi tang tara nipanda soidana khanglaba yai karigumba tokiba tarabadi kari oirakpa yabage haibasi nainaba yaba wafam ama soidana oigani